Kuki Council KZC Center BJP High Command ki understanding amagi matungena Paulilan hauke deputy CM oihanaba Kuki leader pumbagi meeting Susanpur da kaukiba ama UKNA na thugaigre haide KZC ki meeting yawbalakpa Kuki NP Kotu MLA su militant punamak lambidagi hankre haide su da yawdaba UKNA na Paulilan haukipta akanba warning pikre UKNA ki warning thoidana meeting yawbalaklaga arakpa Kuki leader pumba hingna mayumda hanba ngamhaloi haina threaten tauki haide masi thokliba maitai Kuki lan asi Paulilan haukip na deputy CM oiba pambadagi thokibani haina su Kuki masan maran siri haide ngarang laisang themgi isai maphamda mai chalakpagi mami haina video amakak viral hwrakhre isai mafam aduda thokiba thodo aduda asokapan yaukibra haibagi makhataba pawngai minase ngarang kangpokpidei lemakong tamna khongna satpada lambida maitaiga nagagana ban tawbada press na wang ngangakpada ngakiba asoiba haibadi ispame haibado soikibane haina video aduda yaukiba Kuki masa aduna sengdorakle mahana makhatana phongdokibada YouTuber do maitai ne sukhangde naga oiramni khanbagi haibani haina phongdokle loina peace hairakpudda maitaiga nate nagaga ekhoiga peace pambagini haina su phongdoki haide ngarang MG Avenue da laiba underground hairiba hotel asida nupa nupi yu thaklaga DJ tawramba thengnabadagi apunbu Manipur ima sing amadi fidamgi thomi singna pharaba matung city police sinakre hairiba restaurant asi matam chopagi thingjalagani hana su phondokle electric na singbada nupa ama sire moirang police station ki manung sanba moirang khoiru awang laikai da ngarang nupa ama electric na singbada laikan namagamdana laikhidra badu ki mamingna haisnam boinau Elias Kiran Kumar sahi kundrahumdoi apopa sanahal sing kawai laikai adumakta dagini haide police dagi phangba pawna hai ngana ayo pung 13 makharom tabada ma electric na singbadagi CAC moirang da pukhatuna laikan nake adubu laikan nabagamdana laikhidabani haide moirang police na UD case ama lokale asiba haksang adu postmortem tawnabagidamak rims ki mokta thamle haide nongmai maru yonbani haibagi charge da mioi ahum phare police control room na ngarang numidang thodorpa serolamana haibada illegal obam ongda nongmai maru yonbada senabani haiba mioi ahum thangmai ban khuya thong polem laikai dagi ngarang security force na phare haide pharaba singdi thangmai ban laurung pure laikai dagi konsam utam Elias abungo sahi taragani Thingozam David Elias Tony sahi kungani pat amasung thangmai ban polem laikai dagi ngangom Rohit Elias Thoi sahi kulumdoini haide makhoi dagi insas ki maru humudra magazine amaga konana AK rifles ki maru kungataruk insas LMG ki magazine ani insas rifle ki magazine ama SLR ki magazine ama .303 ki maru humpuga taret .38 mm ki maru sama amasung SLR ki maru ahum recover tawre haide thangmai banda toti ising phanghandabagi khongjang lakadori haide thangmai ban AC ki manung san leiba thangmai ban khomdram selungba lekai amadi hijam dewa lekai da leiba imung singda thagliba ising phangdana lakpa sahi manga surakle mari lenaba department ami yang sanglaga aphaba toti gi ising phanghandaba taragadi consumer sing namakhal makha kiya gi khongjang sangsilagani haina thangmai ban United Youth Club ki maikai digi phongdorakle ngarang nungthil thangmai ban khomdram selungba lekai gi community hall da pangthokiba pawgi mifam amada club asigi advisor Tautang Kumar na hai khomdram selung balaikai amasung thangmaiban hijam dewan laikai da laidiba isingi legal consumer sing asi central government gi jal jeevan mission gi makada prepaid ki connection tawkraba matung sahi manga henjilaglaba phawba toti gi thaknaba ising phangdana lakle laikai ani si cherau sing water supply scheme amade lalambung water supply scheme ani na thaknaba ising pibani adubu hairiba laikai ani asi toti pipe da lakliba isingi pressure asi yamna nembana maram oiraga ngasi phawba ising phangdana lakle asigumba asoiba si chumthoknaba mari lenaba department gi official sing da haraba su tapidre hiramasiga mari lenana state asiga governor da su aiba serol ama laikai ani asina pisinaba sem saba loire karigumba ising phangdabagi awaba se kokhanaba mari lenaba department na thabak paikhalak taba taragadi akanba khongjang sing silagani haina mahana makha tana phongdokhe illegal immigrant kaya yamna khandokhrabagi haiba khanghangadabani haina nandoluwang no phongdokhre Bangladesh amadi Myanmar dagi changsilakpa illegal immigration tha asigi manungda khandokadabani haina haukiba May 18 da Home Minister na thokiba yathang adu Manipur gi di yaukiba gum tawre state asidagi illegal immigration kaya yamna khandokibagi habadu miyam da khanghangadabani haina All Manipur United Clubs Organization amuko gi president Phairojam Nandoluwang na phongdokhre haukiba June 13 ta imaleba ki dama haina mingthonduna pangthokiba voluntary blood donation camp ta ikatkiba donor singda ngarang singjamai chinga makha da leiba
Sayolgi office certificate amadi asamba khudol pot piduna ikai khomna botpagi thoramda athoiba mitung oina sarugya khiba PS Nandoluang hai mitop mia jana langoi chalapo matam asida imale baki damakta ikatpa si yamna chawthoksaningai ne hojik lamdam asida karigama phibam laire habisi miyamna loina khangi lamdam asigi ipai pusingna malemda numit tade haina khiba British da lan thengna kibane adugumba laiba sing asidi lan yamna kiba asonba oiraklibasi India lengak nane oiraklib phibam ase koina munna khangba amasangi mahana makha taraduna hai kumja 1939 da thokiba nupi lan adu Manipur dagi mapandagi sing puthopagi mayoktane matamadu da lamdam ase pothong barang kaina puthoktuna chahonga hongba amadi sinjak tami pantanglam de haba takribane adobo hojikti mapandagi sing pusilaktrabadi ekhoi warani habagi phibam da leire sahi ani helaba Manipur gi irang ase da India lengak na sathariba thawong ase da pendaba phongdokladuna Nandoluang hai India lengak na riba thawong asina lan ase pak loisin khiroi wari sana sanaraga matam lobagi thawong satharaki gane tampak tagi di khulai kya phage pa leptri sing dagi di kya phage pa ude mahuksa gi khudol oriba Manipur gi singsang ase India lenga na jati gi sekpal oina onthok le India lenga ki thawong asina yellow mi sing kyang kuina lingkhat kadori bano haibagi wahang lai tabanate miyang gi mihut oina thagat kiba MLA singsu center na hijack tawkhre themaga lengak semhalani sem minister ohengani semester ohengani haiduna thamlaga tawning bota tawduna leire hana phungdokhe blood donor singda ikai khumna botpagi thoram aduda social sayolgi president maisnam budana thoram apu amasung NRC gi president thongam ajinna khanaba mitung oina sarugya khe assam da accident ani da tare sire assam da tonga lambi gi accident ani da mioi tare sikhibaga loinana atopa ani na sokle hana police na ngasi phungdokhe accident amana arang hojai district ta thokibani atopadana Dubri district ta thokibani hana makhoina phungdokle police official amana phungdokpagi matungina hojai gi nilabgan area da kan thauduna lakwa gari ama thong amagi railing da thumjinbadagi mioi ahum adu khudakta sibaga loinana atopa amana soki asokpadu local hospital amada pukhatke dubu mahak sulaikanaba ngamdana seki official duna haiki Dubri gi Golganja area da car ama lambidagi haidokraga upambi amada thumjinbadagi nupi ama amasung tha taras khakta ngairiba angang ama khudakta seki police amasung maphamdugi miyoisingna tha ama makai khakta ngairiba anga ama yauna miyoi ahum di kallaba matung hospital da pukhatke adubu angang adu laikanaba ngamdana seki haina phongdokladuna mahana haiki atopa anidu hojik makhatana layeng le haidi Yamlaba Jali Note Phagat Hari Maduda Senaba Ani Phare West Bengal gi North 24 Parganas District ki Sandes Khali da Leba Guest House Samadagi Lupa Crore Tarak Mayagi Jali Note Phagat Pagaloina Mio Ani Su Phare Hana Police na Phongdokre Police official amana Phongdokpagi matungina akang namba paw ama phangbadagi ngarang Basirahat Police District ki Tembamana Guest House adu da red chathaki red chathabadu da Guest House adu gi ka amadagi Lupa Crore amagi Mayagi Jali Note Phagat Pagaloina Mio Ani Su Phaki Hana Phongdokladna mahana haiki Jali no sing adu gi marakta asengba khara su yarom khi Sandes Khali gi mapam ke amukta Jali no sing laibagi paw phangba loinana makhoi sing do phagan na bohonari haina mahangna phongdokle Security na lokalakpo thabakta miyamna mateng PBO haine and kunjarani na phongdokre Manipur da mahausa gi phibam da hanjalakna ba security force na lokalakpo thabak singda miyamna mateng PBO haine group center CRPF ki commandant ODB Olympian and kunjarani na appeal torakle Olympian Park ta laiba se complex ta editor guild Manipur Directorate of Environment and Climate Change Socio-Economic and Environment Development Society Mapan Suba Air Sector 189 Suba CRPF amadi Bensar Construction Committee na puna sinduna ngarang pangthokiba usara thabagi thoramda and kunjarani na mathaki wafam asi phongdokhibane kunjarani na makha taraduna lenga amadi security gi akan bathabak sing lokholakpadagi ngasidi Manipur asi mahausa gi punsida tamna hanjalakwa haure maram asina miyamna sulenga amadi security force na lokholeba thabak sing da mateng pibiu haiki amarom da leba asigi oina ahanba Olympian Park ama oideba mafam asida usara thabagi thabak da sarugya ba phangjaba yamna apenba poe ngasi thariba usara songarom ase hinghanbada park asi pungak seliba CRPF person singi maikai dagi achauba thodang laugani haike